ꯊꯥꯡꯗꯕ ꯍꯧꯔꯦ ꯌꯦꯟ ꯆꯥꯅꯤꯗ ꯂꯥꯛꯑꯒ ꯀꯧꯇꯥꯉꯥꯗ ꯇꯥꯈ꯭ꯔꯦ ꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯄꯨꯅꯕ ꯂꯩꯔꯛꯏꯅꯦ ꯁꯦꯀꯦꯟ ꯍꯦꯟꯗꯒꯤ ꯈꯥꯎꯖꯥꯎ ꯐꯖꯗꯔꯥ ꯁꯦꯀꯦꯟ ꯍꯦꯟꯅ ꯕꯦꯁꯅꯤ ꯏꯕꯥꯅꯤ ꯂꯩꯔꯦ ꯁꯛꯊꯤꯕꯤꯅꯤ ꯂꯩꯔꯦ ꯃꯥꯏ ꯄꯥꯛꯄꯤ ꯆꯠꯇꯣꯔꯦ ꯖꯤꯡꯒ ꯃꯈꯣꯡꯗ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯣꯟꯖꯤꯟꯗꯧꯔꯦ ꯍꯧꯖꯤꯛ ꯐꯖꯗ꯭ꯔꯥ ꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯁꯤ ꯏꯪꯉꯒ ꯁꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯊꯤ ꯌꯥꯝ ꯇꯥꯏꯌꯦꯅ ꯊꯤꯗꯤ ꯁꯟꯊꯤ ꯁꯤꯗ ꯀꯥꯒꯤ ꯐꯖꯔꯦ ꯁꯤ ꯃꯆꯦꯠ ꯑꯃ ꯀꯥꯕꯁꯨ ꯌꯥꯏꯌꯦꯕ ꯌꯥꯏ ꯁꯤ ꯖꯒꯥꯁꯦ ꯈꯣꯡꯅ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯈꯣꯡꯅ ꯆꯠꯂꯒꯦ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯁꯤ ꯂꯥꯞꯇꯦꯍꯦ ꯈꯣꯡꯅ ꯆꯠꯂꯦ ꯃꯣꯏꯁꯤ ꯊꯧꯔꯛꯇꯣꯔꯦ ꯃꯐꯝꯗ ꯌꯥꯝ ꯐꯖꯩꯀꯣ ꯐꯖꯩ ꯑꯁꯤ ꯃꯇꯦꯛ ꯑꯁꯤꯕꯨ ꯀꯥꯔꯨ ꯌꯥꯅꯤ ꯐꯖ꯭ꯔꯣ ꯀꯣ ꯒꯥꯔꯗꯦꯟꯁꯤꯅꯦ ꯃꯥ ꯃꯈꯣꯡ ꯆꯠ ꯉꯝꯃꯔꯣꯏ ꯃꯁꯥꯒ ꯆꯥꯟꯅꯕꯅꯦ ꯒꯥꯔꯤꯁꯤ ꯂꯩꯔꯦ ꯑꯌꯥ ꯀꯩꯅꯣ ꯀꯧꯖꯦꯡ ꯌꯥꯝ ꯄꯥꯏꯔꯛꯑꯦ ꯁꯤ ꯀꯥꯎꯖꯦꯡꯂꯥ ꯅꯠꯇ꯭ꯔꯣ ꯒ꯭ꯔꯥꯁ ꯍꯣꯄꯔ ꯃꯥꯅ ꯃꯅꯤꯄꯨꯔ ꯑꯣ ꯅꯣ ꯁꯤ ꯒ꯭ꯔꯥꯁ ꯍꯣꯄꯔ ꯃꯨꯟꯅ ꯌꯦꯡꯉꯨ ꯁꯤꯗ ꯏꯀꯣ ꯒꯥꯔꯗꯦꯟ ꯂꯩꯔꯦ ꯁꯦꯝꯖꯤꯜꯂꯤ ꯍꯥꯏ ꯃꯣꯏꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯩꯗꯤ ꯏꯀꯣ ꯒꯥꯔꯗꯦꯟꯁꯦ ꯑꯃꯨꯛ ꯆꯪꯗ꯭ꯔꯤ ꯅꯪ ꯆꯪꯉꯧꯕ ꯁꯤꯅ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤ ꯁꯤꯁꯦ ꯃꯣꯖꯤꯗ ꯆꯠꯂ ꯐꯣꯠꯂꯨꯔꯁꯤ ꯑꯩꯒ ꯆꯠꯂꯨ ꯇꯜꯂꯦ ꯈꯣꯡ ꯌꯥꯗ꯭ꯔꯤ ꯑꯗ ꯅꯣꯡꯁꯦ ꯍꯪꯆꯤꯠꯇꯩꯗꯤ ꯈꯔꯁꯨ ꯂꯩ ꯍꯥꯏꯅꯤ ꯂꯩꯒꯦ ꯃꯔꯛꯇꯗ ꯏꯪꯔꯦ ꯃꯌꯥꯝ ꯄꯨꯔꯛꯄꯨ ꯄꯨꯔꯝꯖꯔꯤ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦ ꯌꯦꯟ ꯆꯥꯒꯦ ꯌꯦꯟ ꯃꯐꯩꯁꯤꯒ ꯐꯖꯅ ꯇꯧꯔꯕ ꯈꯦꯆꯤ ꯑꯃ ꯇꯧꯔꯕ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯂꯥꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯕ ꯄ꯭ꯂꯥꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯑꯗꯨꯝ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝ ꯐꯪꯉꯝꯒꯅꯤꯅ ꯑꯩꯈꯣꯏꯁꯦ ꯊꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯐꯪꯉꯝꯗꯗꯅ ꯀꯧꯇꯥ ꯉꯥ ꯂꯩꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯥꯛꯁꯤꯃ ꯇꯧꯁꯜꯂꯦ ꯏꯔꯣꯝꯕ ꯑꯃ ꯌꯨꯝꯗꯩ ꯄꯨꯔꯛꯄꯅꯦ ꯌꯦꯟ ꯃꯐꯩꯒ ꯏꯔꯣꯝꯕꯒ ꯆꯥꯗꯣꯏꯅꯦꯅ ꯍꯦꯛꯇ ꯐꯖꯅ ꯀꯣꯝꯕꯣꯁꯦ ꯁꯦꯝꯃꯒꯅꯤꯀꯣ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯑꯗꯣ ꯀꯧꯇꯥ ꯉꯥꯁꯨ ꯍꯥꯎꯏ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯧꯇꯥ ꯉꯥ ꯑꯣꯏꯅ ꯆꯥꯔꯛꯑꯅꯤꯕ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯍꯥꯎꯔꯣꯏꯗꯣꯏꯅꯣ ꯉꯁꯥꯏꯗꯒꯤ ꯍꯨꯃꯥꯡꯅ ꯄꯤꯠ ꯀꯥꯡꯈꯩ ꯊꯣꯡꯉꯤꯕ ꯍꯤꯟꯖꯥꯡꯅꯤ ꯂꯝꯃꯥꯡꯗ ꯊꯣꯛꯂꯛꯑ ꯆꯥꯕꯅꯤꯅ ꯍꯌꯦꯡꯗꯤ ꯈꯔ ꯄꯥꯏꯔꯦꯀꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯤ
ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯦꯟ ꯆꯥꯅꯤ ꯊꯣꯛꯂꯛꯑꯒ ꯁꯤꯗ ꯇꯥꯕꯁꯦ ꯄꯨꯛꯅꯤꯡꯁꯦ ꯈꯔ ꯅꯨꯡꯁꯤ hào Kayen fazla ne yavru hızlı sare. Vấn đề mà phẩm chế là Haruki Eco Park này bây giờ Eco Park tôi đi ăn xem cách liệp ạ tôi mà bàn này gì cái mình thì đấy đi Pazarani mà nung chế hồi trước thì cái này đi chẳng bây giờ thì bắt đầu coi video làm bài học xong mới đi nhà ní đi hay được xong rồi sẽ sai thì đúng là mà sẽ sai thì phải chắc mà này nông mai chinh khong này nông mai chinh khong hay là nông mai chinh khong yang kan xem kali Eco Park to nó có mà hấp này vậy làm xem nó sau thôi đúng không cái này xem mình mới quang ăn được bị xa rồi lo sân đó bạn hào ấy Ado मैं वीडियो से मता साइड लोशन जरगे हिंजाव से हम हाउगले येन चानी न लाकपनी कौतांगा चारा लोशन गले येन उनका चारा खीगे अदो वीडियो से मता साइड लोशन जरगे मनो आइबगदी लाइक तौरमो चैनल से सपोर्ट तौबोइना सब्सक्राइब तौदि बिआरडी तौसन बिरमो लोशन को मैं पुरा पु अमको सन्ना प्रेमजरी लम चथो नंबरनी हयिंग दियाम खरा अदुम पाइरेको उसितबने खंगब्रा